Akasbani Imphal Ngangbam Nganthoi na pau pazari ahanbada maruiba pau Imphal Jiribam lambigi khongsang railway station manakta chingning khaibadagi lambi phaunaramdaba adu hauzik potchai yaudaba gari sing chathok chasin tauba yare Manipur da dharmagi chanabi amsong harau tayambaga loinana ngasi haikru hidongbagi thoram pangthokani GST Council gi 53 suba mifam ngasidagi New Delhi da horagani amasong Pradhan Mantri Narendra Modi na ngasi New Delhi da pangthokadaba Semicon India 2025 gi CEO Round Table mifam da saruk yagani None Jila gi National Highway 38 Imphal Jiribam lambi gi khongsang railway station manakta chingning khaibana maram oiduna lambi phaunaramdaba adu hauzik gari macha amasong potchai yaudaba gari sing chathok chasin tauba yare aikhoi gi none paumi agui kamaina hai adumoinamak mal puba gari sing de chatpa yadri masina maram oiduna Jiribam lomdagi lakpa potchai thana yauba gari sing panduna leiri mafam adu sengdokpagi thabak kana sathari ngasi makhata na nong churaktrabadi potchai puba gari sing adu numidang wairam phawbada chatpa yaraba yai hairi ngarang numidang mafam aduda sengleba kintharakpadagi lambi phawna khidabani masigi matangda aikhoigi none paumidagi paudam ama Manipur की लाइफलाइन अमा ओइरिबा नेशनल हाईवे 37 इम्फाल जिरिबम लंबी की खोंगसंग रेलवे स्टेशन का थंगना लेबा मफमदा मीटर चामा हेन्ना लंबी नमथदुना लैंडस्लाइड थोखिबदगी हौजिक लंबी असिदा गाड़ी चथोक चसिनदा अपदबे पीरी लंबी असि सेमजिन सजिनबा की थबक सुरिबा ABCI कंपनी की एक्सकावेटर अनि सिजनदुना याम कन्ना होनबदगी ngasi ayuki pung 10:40 dagi hauna गाड़ी मचा अमसुंग पोसै पुदबा ट्रकसिंग फाउनबा मुक यारे अदुमकपु पोचै पुबा गाड़ी सिंगदी चटप याद्री मफम अदुदा लेरिबा ABCI की कंपनी की PRO की मतुंग इन्ना नोंगसिंग की फिबम फरदी ngasi नुमिदांग वैरमदा मान पुबा गाड़ी सिंगसु लांथोक लसिन यानबा कन्ना होनरी हाइरी मफम असे लूसवेल अमसुंग सिंकिंग जोन ओइबा मफम ओइबना नोंग अमुक सुथरकलदी लंबी असे अमुक किंथेरकपगी चांग वांगना लेरी हाइरी आकाशवाणी इम्फाल की पाउगीदमक लोंगमाई नोनेदगी अगुई कामै Manipur da dharmagi chanabi amasong harau tayambaga loinana ngasi haikru hidongbagi thoram pangthokani mapung oiba thoram Imphal gi Sri Sri Vijay Govindagi thanga pata hiyang tanabaga loinana pangthokani numit asina lakpada Manipur da nungai yaifaba tangdu leitaba amasong nungsi chanaba purakpa oirasanu haina Rajya Sarkar na miyamda yaifa paujel pirakli District Health Society Technopal na sinduna Strengthening Healthcare for a Better Tomorrow haiba hiramda review meeting ama jila asigi SDO office da ngarang pangthokre Deputy Commissioner Saurabh Yadav na sabapati oiduna pangthokpa mifam aduda jila asida paikhaliba haksel gi matangda khananai nakhi mifam aduda haksel ga mari lenana paikhatpa yaifa thaurangi scheme sing jila adugi mipum khudingmakta yohanaba khanakhi thauram aduda Technopal jila gi SDO sing haksel shiksha social welfare amasung PHE bibhag ki ate official sing su saruk yakhi taramari suba Nagaland Vidhan Sabha gi tare suba mifam ngarang dagi haukre Numinini sathagadaba mifam adu haudokpada sabagi sadasya singna Rajyapal La Ganesan amasung hanagi Vidhan Sabha sadasya nungsang yapang leikhidabada minute ani tumina leptuna awaba phongdokhi mifam asida maru oina rajya duda thengnariba thabak phongdabagi awaba kokhanabagi matangda khanagani PMGSY gi lambi gi project sing lambi da gari sinba hantha hanaba protected area permit GST khomgatpa amasung ngamkhai ngakpagi matangda wafam kya puthokduna khanagani Goods and Services Tax GST Council gi 53 suba mifam asidagi New Delhi da horagani numit nini sathagadaba mifam asi Sel Thum Mantri Nirmala Sitaramana sabapati oiduna haudokani mifam asida GST gi anoba tax lobagi kanglon nauna semdok semjin tauba amadi tax thibagi maong laithok hanaba na chingbagi matangda khanagani panbayai Pradhan Mantri Narendra Modi na ningtam numit tharomda pikhiba mahaki warolda leibak asida Goods and Services Tax na piriba kanaba singi matangda phongdokhi Sri Modi na hai nauna semgadaba GST da leba asigi lauba sing MSME middle class ta leba miyoi sing local vendor sing amasung consumer sing de hena khudong chahalagani nauna semgadaba GST asi lakliba Diwali kumai numita puthoklagani Atma Nirbhar Bharat ohenaba Kendra Sarkar ga mantri singa mamang thada unaduna GST semdoknaba khanakhi Kendra gi Sel Thum Mantraloi na hai anoba GST asina leba asida lalolitik tawriba miyoi sing da su kanaba phanghalagani Tabiriba pawasi Akasbani Imphal dagini
Pradhanmantri Narendra Modi na ngasi New Delhi da pangthokadaba Semicon India 2025 gi CEO Round Table mifamda saruk yagani. Mifam asida leba asigi tongan-tongan ba mafamdagi lakpa industry gi saknareba miyo kya saruk yagani. Numit humni sathagadaba mifam asida leba asigi semiconductor kaya puthorakliba amasung malemgi thakta mafam ama kanba ngamnaba hotnabagi matangda khanagani. Ngarang mifam adu hogdokpui tharomda Sri Modi na hai lakliba sahi khara asida leba asina semiconductor gi market ta asobu thodang lobang amlagani. Pradhanmantri na lam asida khong thangjilakliba amasung haithoi chingthoiraba leba asigi naha singdasu lepa leitana anobo makhalgi semiconductor design sing puthoktuna innovation ecosystem ningthina semganaba taksinki. Sri Modi na hai आज सेमीकंडक्टर्स का ग्लोबल मार्केट $600 बिलियन तक पहुंच रहा है और अगले कुछ साल में ये $1 ट्रिलियन को भी पार कर जाएगा और मुझे विश्वास है भारत जिस तेजी से सेमीकंडक्टर सेक्टर में आगे बढ़ रहा है इस $1 ट्रिलियन मार्केट शेयर में एक अहम हिस्सा भारत का रहने वाला है. Electronics amasung Information Technology Mantri Aswani Baisnona Pradhanmantri Narendra Modi da Made in India Ship ki ahanba set kusinakre. New Delhi da ngarang Semicon India 2025 hodokpagi tharomda Pradhanmantri da Sri Baisnona chip sing adu kusinakibani. Mangna hai lebasi gi semiconductor gi mission asi thajaba amasung intellectual property rights ki chanakanglon ningthina induna semgatpani. Malem gi atai mafam singi semiconductor puthokpa miyoi singa supply chain sengbatuna semiconductor puthokpada hena khongjel yangnaba leptana sangsilakli. Ngarang hogdokpagi tharomda MOU 12 sahi taunaki. MOU sing asi leiba asida semiconductor gi ecosystem semganaba amasung lam asida maromdom lepchaba ngamba lebak ohenaba pandamda potsai puthokpagi sang hengar hanaba amasung skill development mapangal kankar hanaba thorang sing yauri. Singapore gi Pradhanmantri Lawrence Wong numit humni gi khongchatangrang New Delhi da thonglare. Pradhanmantri Narendra Modi amasung Singapore gi Pradhanmantri ga leibak ani gi mari hena fagadhanabagi matangda New Delhi da ngasi unaduna wafam kya khanagani. Sri Lawrence na Rashtrapati Draupadi Murmu ga su unagani. Sri Wong na ngarang Selthom Mantri Nirmala Sitaraman ga unaduna leibak ani gi oiba tongan-tongan ba hiram singi matangda khanakhi. Bharat amasung Singapore ga kutniti gi mari thamnarakpagi sahi humphu suba tharongga phangjinnabana Pradhanmantri Lawrence Wong na lebak asida lakpa asi yamna artha lei amasung masina lebak ani gi mari hena fagathanbada sobu mateng oiragani hairi. Chhattisgarh gi Bijapur jilla gi tongan-tongan ba mafamsingda security force na thiba humbagi thabak chathabada Maoist 13 phare. Ngarang numit chuppa chathakhiba thiba humbagi thabak aduda jilla adugi Basagura dagi Maoist ani Ganglur dagi 3 amasung Jangla dagi 9 phaba ngamkhi. Faraba miyoi sing adudagi pokhaiba yaba machak sing amasung atay polam sing phagatki. Punjab ta leptana nongkana chubadagi ising chawgi phibam luna leiri. Haujik phawbada raija adugi miyoi 30 laikhidre amasung miyoi lakh 3 henbana ichawgi awaba mayoknari. Raija adugi deputy commissioner singna isawna sokhalaba jila singi turelga naknaba mafam singda leiriba miyoi singda mafam adu thadoknaba khanghankre. Med department ngasi raija sida nongkana chugani haina orange alert lauthokre. Himachal Pradesh da nongleptana churakpadagi Med Department na raija dugi tongan-tongan ba jila khara da red alert lauthokre. Kangra, Chamba, Mandi amasung Kulu jila singda ngasi akanba nong chugani hairi. Raija dugi mafam khara da nongna maram oiraga chingning khaibadagi amang ata kya thokle. Mandi jila gi Jungambak ki Sundarnagar subdivision da chingning khairakpadagi miyoi 5 sire amasung yum ani amang ata thokre. Med Department na red alert lauthoklaba matung Chamba, Kangra, Kulu, Solan amasung Simla jila da leba school college sing suti thadokre. Telangana da haukiba numit kharani da nongleptana churakpadagi isaw thokle. Isaw na sokhalaba mafam singda raija sarkarna lupa koti chani tengbang oina piragani haina lauthokre. Aroibada maroiba paw amuk hanna. Imphal Jiribam lambigi khongsang railway station manakta chingning khaibadagi lambi phaunaramdaba adu haujik potchai yaudaba gari sing chathok chasin tawba yare. Manipur da dharma gi chanabi amasung harau tayambaga loinana ngasi haikru hidongbagi thoram pangthokani. GST Council gi 53 suba mifam asidagi New Delhi da hauragani. Amasung Pradhanmantri Narendra Modi na ngasi New Delhi da pangthokadaba Semicon India 2025 gi CEO Round Table mifam da saruk yagani. Paulo Jare.